This smoked pork neighbor smoke how am signing but do the later got this because the make it in a tum massage, pum massage. My them. Punggay amagi matunggi masak. Pung amay hena thongbagi masakne sina jum khara tawsalake. Pung amay hena thongbalakbagi masakne ado pung ani thongbene aduga soya sauce to hapke bako. Soya sauce masai hapa ka hole ado hujik kitang hapchange. Mashakshiri asengba. $40 minutes. Lotion bayare, fazana shumulle. Manipur di pork Haowe. Mayam, I video in video kodiman tagachari aduga mayam ay nasi saduse smoked pork ne bako smoked pork Manipur ne thabirak bane mag Instagram page so inakan tholake aduga phone numbers tholake bako aduga sigi spicy shredded chicken su sisu thabire sigi mahau soidan harake honest review aduga sisna chicken pickle ani masu thabire aduga pork bamboo soup pickle. Thank you so much, Smoked Pork Manipur. Yam harawe ko si tharak pagi ado mayam sigi chicken se aina ngarang se taste tawbane ba da hauman gidana loi khara chathokhi tangkhai oigre bako ado mayam ai si Haowe haude phasan harage aduga smoked pork se ko moi masa yam nana tawbane Instagram page ke nakan tholake bako mayam hygienic oibado dumai su oibane ado hauba hautaba honest review pirage. Aduga mayam si se hostel da boarding da or Manipur mapan lay board ko phajana order tawba yarni mayam order sung sai taksanbiyo ado mayam sigi singju si se asi se lothoga khara thamamage so I thamge इसकी बोल मचा से हम नुशी बने ग्राम श्रामी की ने दो चम्मच ने को लगा हाफ है हमारी तो ये मोइस हैदराबादी मयानी the pork pickles lare bamboo shoot ka manam zarwe bidanu sire ko daidi sina chicken done chicken pickle khatang haye bako maming dai hau taba lo ima khaya age som nakana khang tham khrage aduga ma'am chaba horage adom ma'am order ba ka bigano phone number am nakan tholamage aduga chaba horage aduga Haowe haude phatchan haya horage mahi. Wow. Manam se ai di smoke pork in manam se yam nam pa me smoke oiba manam se chicken smoke
ꯃꯍꯤꯁꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨ ꯈꯤꯇꯪ ꯁꯤꯜꯂꯞ ꯆꯠꯂꯦ ꯑꯗꯨꯒ ꯄꯣꯛꯁꯤꯗꯤ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯥꯗꯕ ꯈꯨꯍꯥꯎ ꯍꯥꯎꯋꯦꯀꯣ ꯆꯥꯔꯛꯈꯤꯒꯦ. ꯁꯤꯒꯤ ꯁ꯭ꯃꯣꯛ ꯄꯣꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯍꯥꯎꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯄꯨꯡ 2 ꯊꯣꯡꯉꯤꯅꯦ. ꯊꯣꯠ 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 ꯂꯥꯎꯋꯦꯕꯀꯣ. ꯃꯁꯜꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯃꯌꯥꯝ. ꯑꯩꯒꯤ ꯁ꯭ꯃꯣꯛ ꯄꯣꯛꯀꯤ ꯑꯣꯏꯅꯗꯤꯅꯦ ꯃꯁꯜꯅ ꯍꯦꯟꯅ ꯍꯥꯎꯋꯦ. ꯑꯗꯣ ꯁꯤ ꯀꯦꯞꯁꯨꯜꯁꯦ ꯍꯥꯎꯕ ꯃꯥꯜꯂꯦꯕꯀꯣ. ꯑꯗꯨ ꯆꯥꯔꯛꯀꯦ. ꯌꯨꯝꯗꯗꯤ ꯄꯣꯛꯁꯦ ꯌꯥꯝ ꯂꯦꯛꯊꯣꯛꯄꯅꯦ. ꯃꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯈꯔ ꯄꯣꯛ ꯕꯦꯂꯤꯒꯨꯝꯅ ꯂꯦꯛꯊꯣꯛ. ꯍꯥꯎꯗꯤ ꯍꯥꯎꯔꯦ. ꯃꯣꯔꯣꯛꯁꯨ ꯑꯔꯣꯏꯕꯤꯗ ꯁꯥꯔꯒ ꯑꯩ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯀꯣꯕꯔꯁꯦ ꯁ꯭ꯋꯥꯏꯁꯦ ꯀꯣ ꯈꯤꯇꯪꯗꯤ ꯀꯜꯂꯦꯕ. ꯑꯗꯣ ꯀꯜꯁꯦ ꯃꯨꯟꯅꯗꯤ ꯊꯣꯡꯉꯕꯅꯦ. ꯑꯃ ꯁ꯭ꯃꯣꯛ ꯄꯣꯛ ꯑꯣꯏꯕꯒꯤ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯁꯟꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ. ꯆꯥꯛ ꯐꯖꯅ ꯆꯪꯉꯅꯤ ꯁꯤꯁꯦ. ꯁꯣꯝꯗꯤ ꯆꯥꯎꯒꯦ. ꯃꯌꯥꯝꯁꯤꯒꯤ ꯆꯤꯀꯟꯁꯦ ꯁꯤꯃꯗꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯔꯦ. ꯌꯥꯝ ꯍꯥꯎꯋꯦꯕ. ꯁꯥꯏꯕꯗꯤ ꯈꯔ ꯀꯜꯂꯦꯕꯀꯣ. ꯑꯗꯣ ꯁꯤꯅ ꯍꯥꯎꯗꯣꯏꯁꯦ ꯆꯥꯔꯤꯉꯩꯗ ꯍꯥꯏ ꯉꯝꯗꯕꯩꯅꯦꯕ ꯁꯤ ꯆꯤꯀꯟꯁꯤꯅ ꯍꯥꯎꯗꯣꯏꯁꯦ. ꯆꯥꯛꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯨ ꯍꯥꯎꯋꯦꯕꯀꯣ. ꯑꯗꯣ ꯀꯩꯝꯇꯒ ꯏꯔꯣꯟꯕ ꯑꯃꯒ ꯇꯧꯔꯝꯃꯒꯅꯤ ꯁꯤ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯆꯥꯛꯀ ꯃꯌꯥꯝ ꯆꯪꯕꯤꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ. ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯕꯨꯖꯤꯌꯥꯒꯤ ꯇꯥꯏꯞꯇ ꯉꯔꯥꯡꯁꯤ ꯆꯥꯈ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯀꯣꯠ ꯍꯥꯎꯃꯟꯅ ꯂꯦꯞꯀꯦ ꯇꯧꯔꯒ ꯑꯃ ꯑꯩꯈꯣꯏꯅ ꯕꯨꯖꯤꯌꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯀꯥꯟꯗ ꯁꯨꯡꯂꯦꯞ ꯂꯦꯞꯅꯤꯡꯗꯕꯤꯗꯣ ꯑꯗꯨ ꯇꯧꯋꯦ. ꯑꯩꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ. ꯑꯩꯅ ꯁ꯭ꯃꯣꯛ ꯄꯣꯛꯀꯤ ꯈ꯭ꯋꯥꯏ ꯍꯥꯎꯖꯕ ꯃꯁꯜꯁꯦ ꯑꯩ ꯌꯥꯝ ꯍꯥꯎꯋꯦ. ꯁꯤ ꯌꯥꯝ ꯄꯥꯝꯃꯦ. ꯃꯍꯥꯎꯁꯦ ꯑꯔꯣꯏꯕꯤ ꯂꯩꯕ ꯁꯤꯁꯦ. ꯊꯣꯠꯂꯦ ꯍꯥꯏꯕ. ꯃꯌꯥꯝꯁꯦ ꯁ꯭ꯃꯣꯛ ꯄꯣꯛꯁꯦ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔ ꯌꯥꯔꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯍꯥꯎꯋꯦꯀꯣ. ꯃꯅꯝ ꯑꯃ ꯁ꯭ꯃꯣꯛ ꯄꯣꯛꯀꯤ ꯑꯣꯏꯕ ꯃꯅꯝꯗꯣ ꯑꯗꯨꯁꯨ ꯐꯖꯅ ꯆꯦꯜꯂꯦ. ꯄꯦꯀꯦꯖꯤꯡ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ. ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯍꯥꯎꯋꯦꯕ. ꯄꯨꯡ 2 ꯃꯌꯥ ꯊꯣꯡꯉꯣꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ. ꯃꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯊꯣꯡꯉꯤꯅꯦꯕ. ꯊꯣꯠ 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 ꯂꯥꯎꯔꯒ ꯍꯦꯛꯇ ꯈꯪꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ. ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯕꯗꯣ ꯑꯗꯨ ꯑꯣꯏꯗꯤ. ꯍꯣꯏ ꯀꯟꯕꯕꯨꯗꯤ ꯁꯤꯒꯤ ꯁ꯭ꯀꯤꯟꯁꯦ ꯈꯤꯇꯪ
ꯁꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦꯕ ꯐ꯭ꯔꯦꯁ ꯄꯣꯛꯇꯤ ꯆꯥꯕ ꯌꯥꯝ ꯉꯝꯗꯦꯗꯅꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯦꯛꯊꯣꯛꯄꯗꯣ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯃꯣꯛ ꯄꯣꯛꯇꯤꯀꯣ ꯌꯥꯝ ꯆꯥꯕ ꯉꯝꯅꯤ ꯑꯗꯣ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤꯡ ꯆꯥꯕꯗ ꯈꯤꯇꯪ ꯀꯜꯂꯦꯕ ꯁꯤꯗ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯛꯁꯦ ꯎꯔꯦꯗꯅ ꯖꯔ ꯖꯔ ꯇꯛꯁꯟꯈ꯭ꯔꯤꯁꯦ ꯃꯍꯤꯒ ꯂꯣꯏ ꯍꯥꯎꯋꯦꯕ ꯆꯥꯛꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩꯗꯅꯦ ꯁꯤꯁꯦ ꯍꯥꯎꯃꯟꯗꯅ ꯈꯔ ꯈꯔ ꯇꯛꯁꯟꯈ꯭ꯔꯦ ꯁꯤꯒꯤ ꯇꯦꯁꯇꯣ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯁꯤꯒꯤ ꯇꯦꯁ ꯇꯧꯗꯣꯏꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯒꯤ ꯄꯣꯛ ꯕꯦꯝꯕꯨ ꯁꯣꯠꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯍꯥꯎꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯁꯤꯒꯅ ꯍꯦꯟꯅ ꯍꯥꯎꯔꯤꯑꯕ ꯄꯤꯀꯜꯁꯄꯨꯗꯤ ꯁꯤꯒꯅ ꯍꯦꯟꯅ ꯍꯥꯎꯔꯤꯀꯣ ꯑꯁꯦꯡꯕꯅꯤꯀꯣ ꯁꯤꯗꯤ ꯐꯖꯅ ꯆꯥꯕ ꯌꯥꯏ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯗꯤꯅꯦ ꯃꯌꯥꯝ ꯄꯣꯛ ꯌꯥꯝ ꯆꯥꯕ ꯉꯝꯗꯕ ꯁ꯭ꯃꯣꯛ ꯄꯣꯛꯇꯤꯅꯦ ꯐꯖꯅ ꯆꯥꯕ ꯉꯝꯅꯤꯕ ꯃꯌꯥꯝ ꯑꯣꯔꯗꯔ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯁꯤꯁꯤꯗꯤ ꯈꯤꯇꯪ ꯑꯅꯤꯁꯤꯗꯒꯤ ꯅꯠꯇꯦ ꯁꯤꯗꯒꯤ ꯑꯅꯤꯁꯤꯅ ꯍꯦꯜꯂꯤꯑꯕꯀꯣ ꯑꯗꯣ ꯍꯥꯏꯔꯛꯀꯦ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯅꯦ ꯁꯤꯁꯦ ꯑꯩꯅ ꯑꯍꯥꯎꯕ ꯉꯥꯛꯇ ꯆꯥꯃꯤꯟꯅꯕꯒꯤ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯇꯣꯉꯥꯟꯅ ꯁꯤꯁꯦ ꯑꯇꯣꯞꯄ ꯏꯔꯣꯟꯕꯒ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯦ ꯃꯍꯥꯎꯗꯣ ꯆꯤꯛꯀꯟꯁꯨ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯣ ꯑꯅꯤꯁꯤꯒꯤ ꯃꯍꯥꯎꯁꯦ ꯃꯥꯟꯅꯩ ꯃꯍꯥꯎ ꯃꯥꯟꯅꯩꯗꯤ ꯃꯁꯥꯂꯥ ꯃꯅꯝꯒꯨꯝꯕꯗꯣ ꯑꯗꯨꯗꯣ ꯅꯝꯃꯦꯕꯀꯣ ꯄꯤꯀꯜꯁ ꯑꯣꯏꯕꯒꯤ ꯆꯤꯛꯀꯟ ꯄꯤꯀꯜꯁꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯤꯀꯜꯁ ꯑꯅꯤꯁꯦ ꯑꯃꯨꯛ ꯁꯤꯒꯤ ꯆꯤꯛꯀꯟ ꯄꯤꯀꯜꯁꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯣ ꯄꯤꯀꯜ ꯆꯥꯔꯕꯅꯤ ꯃꯅꯝ ꯅꯝꯃꯦꯕꯀꯣ ꯑꯗꯣ ꯃꯅꯝ ꯅꯝꯕꯁꯨ ꯑꯩꯈꯣꯏꯅ ꯆꯥꯛꯀ ꯈꯛꯇꯪ ꯆꯥꯕ ꯌꯥꯅꯤꯕ ꯑꯗꯨ ꯌꯥꯅꯤ ꯆꯥꯛꯀ ꯈꯛꯇꯪ ꯆꯥꯕ ꯌꯥꯕꯤꯗꯣ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯌꯥꯎꯗꯕꯤꯗꯅꯦ ꯁꯤ ꯄꯤꯀꯜ ꯃꯍꯤ ꯈꯔ ꯍꯩꯖꯤꯟꯈ꯭ꯔꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯤꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯄꯤꯀꯜ ꯑꯅꯤꯁꯦ ꯍꯣꯁꯇꯦꯜꯒꯨꯝꯕ ꯕꯣꯔꯗꯤꯡꯒꯨꯝꯕ ꯌꯥꯝ ꯊꯨꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗꯨꯗꯨꯒ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯌꯥꯝꯗꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯁꯤ ꯄꯤꯀꯜꯁꯦ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯄꯗ ꯆꯥꯕꯗꯅꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯁꯤꯁꯤꯅ ꯌꯥꯝ ꯍꯥꯎꯔꯤꯕꯅꯤꯅꯅꯦ ꯑꯩ ꯁꯤꯁꯤꯗꯤ ꯃꯌꯥꯝ ꯁꯤꯁꯤꯗꯤꯅꯦ ꯇꯨꯝꯃ ꯆꯥꯔꯁꯨ ꯌꯥꯏ ꯐꯝꯃ ꯆꯥꯔꯁꯨ ꯌꯥꯏ ꯑꯁꯦꯡꯕꯅꯦ ꯑꯩ ꯉꯔꯥꯡꯅꯦ ꯇꯨꯝꯃ ꯆꯥꯏꯅꯦ ꯍꯥꯏꯕ ꯍꯤꯞꯄꯒ ꯑꯗꯨꯝ ꯁꯥꯏꯔ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯏꯅꯦ ꯍꯥꯏꯕ ꯑꯗꯨ ꯆꯥꯛ ꯆꯥꯁꯜꯂꯛꯑꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯑꯩꯗꯤ ꯁ꯭ꯃꯣꯛ ꯄꯣꯛꯁꯦ ꯑꯩꯅ ꯄꯥꯝꯖꯩꯕ ꯌꯥꯝꯅ ꯑꯗꯨꯒ ꯁ꯭ꯃꯣꯛ ꯄꯣꯛꯀꯤꯗꯤ ꯑꯩꯗꯤ ꯃꯁꯜꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯁꯦꯡꯕ ꯁꯤꯁꯦ ꯃꯥꯏ ꯈꯤꯇꯪ ꯀꯜꯂꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒ ꯃꯦꯝ ꯁ꯭ꯃꯣꯛ ꯄꯣꯛꯇꯤ ꯀꯝꯄꯜꯁꯔꯤꯅꯤꯀꯣ ꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯑꯁꯦꯡꯕꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯑꯩ ꯄꯣꯛꯀ ꯈꯔ ꯄꯥꯝꯖꯔꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦ ꯍꯥꯏꯕꯗꯤ ꯁ꯭ꯃꯣꯛ ꯄꯣꯛ ꯑꯣꯏꯕꯒꯤ ꯑꯃꯗꯤ ꯌꯥꯝ ꯀꯟꯅ ꯂꯦꯛꯊꯣꯛꯇꯕꯤꯗꯣ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪꯗꯤ ꯂꯦꯛꯊꯣꯛꯑꯦꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣ ꯐꯦꯠ ꯈꯔ ꯌꯥꯎꯕꯒꯤ ꯑꯗꯨꯗꯤ ꯆꯥꯕ ꯉꯝꯃꯤ ꯍꯥꯏꯕ
ꯑꯩꯅ ꯄꯣꯛ ꯃꯨꯛꯕꯥꯡ ꯇꯧꯔꯕ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯍꯦꯛꯇ ꯊꯨ ꯂꯩꯔꯝꯃꯦ. Skinje kitang aina kalle haibado adum saibado adudugi tawbaneba adum saradi tumnibako ada aina mukbangna jar jasange tawbaneba kanagumba kharna si haina ba yaudeni haina da ba yaudeni khodi pork lovers na haide ne ko kuyani bisaba Haowe ha Hallelujah. Angang yang pamboy na siya. Morso siyang kanta di ko. Ma'am, anh khoai pambaje chicken si shredded chesi ma pame aduga smoke pork to adudo yam haowe ma'am phagi nate bako haidi poto masaka yam nalaga makhak yam hawbudo oyeba haidi aidi ma kaino dagi fresh dagi ni hambra smoke na hena pame ma manam ga re binusiaga do si pickles ani su yam hawe aduga ai oina di sigi chicken pickles sin hen hawe sing ma'am adu pork ja aina mathang atoba video amdam ka char ki ge bako haibedi ai haw ngakta ngai we ama khak dai du tawreba ado si achar di ain haise ahawbudi chaninga kem later ne si pickles ma hi amani kitang kha ka tola sabade yam hawbi do ado hoidone bako si pickle ani se to ma'am si ai ki personal favorite oye aduga smoke pork to adudu ni aduga smoke pork to ma'am dum chaninga di ma'am order sung tawbiro ai Instagram page to lage phone number hapa age ado si se am hawe ma'am angang de du su angang sabada am hawa da hawa ba si bong no Sorry go. Kamay pa dyan mo. Mayam adudi video solution lagi smoke pork Manipur da kay gamba smoke pork jani taragadi adum order doksan biro yam Haowe ado phone numbers num tho lagi Instagram tho lagi hanjan hire ma'am Haowe ni ko ai ta say na ai hauzabadi smoke pork ka chicken shredded jesi mat yam haare ko aduduga hi chicken pickle se bem buju haw doi ne ko ai mathang video ma da patana hawa da zagi bagem ka mahau se chicken hen pam khre ko adudi ma'am video le chalage